Kuki militant singa chathanariba SoO Agreement makha tana shangdokpa yaroi haiduna ngasi Kwa Keithel Bazar Board amadi Kwa Keithel Bazar Lukmai Phambi ima singna sinduna Kwa Keithel da Wakat Meepham chathakhre Abrogate SoO with Kuki militants amadi remove double standard Assam Rifles haiba banner makhada Chathakhiba Wakat Meepham aduga mari leinana KH Indira Kaubi Keithel Phambi amana hai SoOgi mingda Kuki militants singna micham yamda piriba awaba ase khangba ngambagi wangmadani Maramasina Kuki militant singa chathanariba SoO Agreement ase hauzik Chathakhiba Assembly Meepham asida lauthoknaba warep lobiu haina mahakna makha ke Assembly Meepham phammi bakansida Kuki militant chathanariba SoO ji lauthokpiu aduga Assam Rifle halanbigo Assam Rifle na Kuki militant da landa mateng bangjale achoba khudam phangle puna mayam puna mana khangnarabni aduna yaiba makai atu matam da kasaiba handopigo Assembly Meepham phammi kansida Kuki militant singi SoO se lauthokpiu Manipur dagi SoO makha tana chathanbiganu NRC chanahanbiu haiba Meepham asin Wakat Meepham adu kakwa Keithel the SoO Social Young Club amadi kakwa apunba maira paibina sinduna pangthokhe abrogate SoO with Kuki armed groups amadi remove of prejudice Assam Rifles haiba banner makhada Chathakhiba Wakat Meepham aduga mari leinana kakwa apunba maira paibige president KSH Medana hai Kuki militant singa chathanariba SoO Agreement makha tana shangdokpa yaroi haiduna Wakat Meepham ase chathabane SoO Agreement ase lauthokdaba taragadi akanba khongjang changsingani haina mahakna makha ke Hauzik tawriba lalasida Manipuri achuk yamna siraba isa isu yum mai tharaba sida sarkar hanna yengna leibase masi yam tira pende aduna hauzik mo khogi su lo chelakwa sida pura lakhokpi garo lathokdaba taragadi amo hanna action tawba taragadi aroi bida khongjang changkhilagani haiba wahai asi haina haijari Amaromda Kuki militant singa chathanariba SoO Agreement makha tana shangdokpa yaroi haiduna ngasi Kwa Keithel Moirang Purel maira paibina sinduna Kwa Keithel Moirang Purel da Wakat Meepham famkhre abrogate SoO with Kuki armed groups amade remove prejudice Assam Rifles haiba banner makhada Chathakhiba Wakat Meepham aduga mari leinana L Ranabai Kaubi maira paibi amana hai ngasi Assembly Meepham phamba hauba numit asida Kuki militant singa chathanariba SoO Agreement makha tana shangdokpa yaroi haiduna Wakat Meepham ase chathabani haina mahakna makha ke Manipur gi oina laibiriba kachin koya khuding ta lairiba khuding mangna praja ma oina aikhoi gi ngasi gi tangai phadana assembly hoba numit asida Kuki militant singi SoO se lokthok pinaba amadi Manipur dagi Assam Rifle se mapung phana lokthok pinaba si chawgatchabaga loinana mipung khuding mangna dana se phamjabani masida Manipur gi oina laibiriba khuding mangna sibu chithabidana ngasi gi phamliba dana se mahiyanaba apunbada phambinaba haijari Kuki militant singa chathanariba SoO Agreement makha tana shangdokpa yaroi haiduna ngasi lamdam asigi Tongan Tonganba Keithelsang sing Amadi Leikai Leikai sing da Wakat Meepham sing chathanambagi matung chathabagi manung channa ngasi langthabal mantri khong makha Leikai da SoO Wakat Meepham pangthokre Wakat Meepham aduda Leikai adugi maira paibi sing na Kuki militant singa chathanariba SoO Agreement makha tana shangdokpa yaroi amadi aikhoi tangdu leitaba pami haibana chingba kholau kaya lauke Amaromda Wakat Meepham adu Uripok Women Association Uripok Basaspati amadi Sinam Leikai na sinduna Uripok taso pangthokre abrogate SoO with Kuki militants amadi remove double standard Assam Rifles haiba banner makhada Chathakhiba Wakat Meepham aduda Kuki militants singa chathanariba SoO Agreement makha tana shangdokpa yaroi haina kholau kaya lauke Lamsang Bazar dasu Nupi Khunai Lamsang Bazar amasung Progressive Youth Association na sinduna Kuki militant singa chathanariba SoO Agreement ase makha chathadanaba Assembly Meepham da warep lobiu haiduna khongjang changsingkhre khongjang adu dasu Kuki lalhoba singa chathanariba SoO makha tana chathaba yaroi aikhoi tangdu leitaba pami NRC athubada chana halu haiba wahai sing yauba placard kya sizinakhe Kuki lalhoba singa chathanariba suspension of operation SoO makha tana chathaba yaroi amasung lamdam asida athuba matamda NRC chana halu haiba demand tawreduna ngasisu kongba bazar da miyamna Wakat Meepham chathakhre
Saudongpung apunba nupilop na sinduna pangthokpa Wakat Meepham aduda lamdam asida athuba matamda NRC chanahalu Kuki lalhoba singa chathanariba su makha tana chathanba yaroi athuba matamda lamdam asida tangdu leitaba hanjinhalu haibana chingba wahai kaya iba play card kaya so sizinakhe. Singzamay oinam tingel da su ngasi masing yamlaba miyamna sarugyaduna su makha tana chathadanaba Wakat Meepham chathakhre. Singzamay oinam tingel mayrapai bilup na sinduna Chathakhiba Wakat Meepham aduda Kuki lalhoba singa chathanariba su makha tana chathaba yaroi aikoi tangdu leitaba pami NRC athubada chanahalu haiba wahai singyawba play card kaya sizinakhe. Wakat Meepham aduga mari leinana mayrapai bigi member ti Josila na hai Government of India na Kuki lalhoba singa chathanariba su ase makha tana sangthaba yaroi micham miyamda miyot mine kaya leptana chathariba Kuki khulai paiba singi mathakta matik chaba action lokhatkadabani amadi NRC athubada chana hangadabani hainaso mahangna mari leinaba singi pukning chingsilkhe.